Amana ama hunba, amana ama chingthaba, sel ka hena chading tauba. Thabak tawdana wa ngangbana politics ki masak oina. Launaragli balamda masida thabak tawbagi hainabi leiba. Anouba politics ama haudoktuna. Manipur khakta natana India pumbada maming leiba party mo hengani haina. Rpi Athawale ki National Secretary Maheshwar Thonawjan phongdoragli. Rpi Athawale Manipur State Unit ki State Secretary Oina. Nouna khallaba Politcal Activist Sapamcha Kangleipal yaona. Anouba pugadaba singasi party as National Secretary Maheshwar Thonawjamna taram okkhre. Kaisam patalaiba party as Loishang dangasi pangthokiba thoramda Maheshwarna. Lamda masida chatnariba politics ki masagasi hongdoktuna hunagadabagi mahutsa thabak oina pangthokpa haibasina party as lengdraba firebni. BJP na luchingba India lengakta party asina sogalabasu Manipur gi oina di party asi lamda masidagi haudokiba National Regional Party amagumna chapchana thabak tawgani haiki magna makha taraduna kunai sigi yelo miyamgi yaifananaba kari karamba khongthang lokhatkani haiba si lamdamasigi mute singna center da khangangadabani center gi yaka yengduna leibana miyamgi apamba fanghan bangamloi yelo misingna fangdana leiriba fangpham thok bahak singasi fangananaba center da matau karam taknagani haiba singasi kupna nainaba changi Manipur ki politics ki mayol da anouba mayolama chongna na ba Rpi Athawale na hodnari ba sida miyam na su mapung fana sogat piu haiki. Proper channel la kumana chalaga thabak se implement tawna hona sige thabak tawgadaba haitare workers haitar miyam gi servant ama oizagi haibagi miyam gi servant oin thokchara pane koidi aduna sigi posida mayam na support tawbiu phajana akoi boldly akoi stand tawi mitai na ST chanbada koi stand tawi kaidobagi stand tawroi duna phajana phangmam thokpa right ni se akoi phanganbiyo na koi state government da su angtang recommendation thabiyo mapan gi center gi dudi akoi RPI na su mapung phana ohenna bagi damakta akoi mapung phana taksan jage haibase akoi hana su haijagrabani ngasi su haijari yam thuna recommend tawbiyo chin kuki dagi ST lokthokpa amasung akoi gi mitai na ST phanganba haibase akoi mamang da su haijai ngasi su haijari anouba state committee na su akoi gi appointment paibidi basing su pulap punna aina represent tawraga su haijari Nakalama Romda, Nouna Party's State Secretary Oina khallaba haukiba Manipur Assembly Mikhalda, Lamlai AC the Media Voikiba Sapamcha Kangleipalna, Miyamna, Haina Singna Kung Tanghodra Yellow Missing Itunglam Chata, Kininga Oba Popamama, Lakpa Sida, Achumba Maike the Kung Tangba, Ngamnaba Party Asida, Changlakpan Haiki, Mana Makata Aduna. Kumjali singani kun guhum dogi megi tang ahum dagi ngasi faubada chatharakli balam damasigi luraba tan phamasida party asigi National Secretary Maheshwar Thonawjamna laukiba thodang singthani ngai ni haiki Manipur gi isu ki abu center gi manakok yongna na ba honarakiba amadi party asigi national leaders singna Manipur miyam gi damakta laurukiba firep asida thajabadagi firep asi laurakpani makhatana party asibu hena mapangal kankhatna ba honabada mahaki maike digi laufam thokpa thodang sing chapchana logani haina mahakna phongdoki Manipur ki hozik luruba tanfam sidaida National Secretary na lobi riba thodang si sukematik yam chaw na lorpa hozik Manipur gi leiba yam critical oiba condition sidaida aikhoi myam si yamna haina singna khong tangdragadi leiriba yelomi myam jing sigi tunglam chatsi yamna kiningai oiba pofum amada lakpa aduna aikhoi gi khong thangbagi magi step si tangai fadana matam gi oiba phibam sidaida aikhoi su haina singna khong thangdaba yadaba center ga haidi yetnabana language laba koi gi yelomi myam sidaida aikhoi michang khombagi tangai fadaba lakpa adugi michang khombagi tangai fadaba du hojike waina Rpi Athawale National Secretary Oibiriba Honorable Maheshwarna Yamna Choba Thodang Lobiduna Paikaliba Thodang Sings they appreciate the Oina Rpi Athawale the joint of Jubini at the Waina joint of Jubutamda Rpi Athawale national level leaders singna state level leaders singna Muruina Kogi National Secretary na Iowa State Secretary Oibida Nushina Pibirak Pasa I get the Mutadi Am Labuk from the Kanjay